Hey guys, welcome back to another video. Ngayon hujik Humayun storm da koi balai. Ado hujik mafam se yaure. Sige instruction pillar ne sida ire. Stretch alaga Humayun storm lai re. The right side chalaga Isha Khan tomb. Left chalaga Bu Halima tomb. Sige ticket se kaktuine mi amada ₹40. Indian no bagi 40 ne. Smana ticket kakadaba. Adadi manung changaga kay lege habtu ko hanjarage la. Sonda ki changaga Isha Khan ji entrance lai re dugo. Isha Khan tom manung changapa matungda leiriba saktamne yengbiyo mayam. Somna kanda left side da zuma leire. Ka right side da zu. Hauzik aigi mitmang sida yamna nushinaraba couple ama kana photo shoot tawri. Sunday numit sida yumta potharaga legedi haidadana koiba loi thoklei ai dong. Thaina matamdugi mi singi ising thampham well ora male do hojikti ni dadana bane na makhum khumjalaga thammi. Sigi sena overall tum sigi boundary oidoine ngatang chakpa sanage swai sida. Nujagina pada chileba na chongbi nushiba lainamna. Chain mayamna khajalaga leizare masida Isha Khan ki mungfam. April di hobuda ngairi sabana loire haba Delhi je. Delhi ki ani suba maming je asabam hana thonbe yarni. Mayamzu mathang Delhi ko balak pada asabam da ko ruke hana lakbi. Mayam sigi sana Humayun tomb ki main entrance ne. Takas na. Something about I'm celebrating Humayun tomb. Mathangi koi bajat pada muka video se mango jarake video sing bi bagidamang. Thank you very much. Bye bye, take care.